Chief guest kay khumjariba Sri M. Joy Singh, IAS, Commissioner, Art and Culture, Government of Manipur, aduga President ngasi thormasi obigadaba Sri P. Bilas Singh, Director, Jawaharlal Nehru Manipur Dance Academy, amasung Guest of Honor obigadaba Dr. Lemapopong Lakpati Singh, Guru Ahan Sankritan, Jawaharlal Nehru Manipur Dance Academy ko stage talent piduna ngasigi Chief Guest President amadi Guest of Honor ubinadamakta nolokna hanggatche. Dignitaries na kulingsing dito. Larik asi ponggi thoram asida lingbirakliba scholar, theatre personalities, amadi Manipurgi culture gi lamda thabak tawbiriba jagoi isai kala sans mai ber seno media gi person punopo taramna uchede university lady of Mahiroi Singda khara makanaba pi Manipur si karino aduga Manipur sida kita leiba miyam sing sige oiba Pai torga oja mai mo chi ko marna thong na thong na se lobby di maroi na ko ki ingla ri ba Technology of Manipuri culture na infon basumba legacy release to jare mein amda latuk jare ini dalam tadi yamna nuwaijaba numit ma hijab tare office ki tangpun si tha humari mamang de ina masi numit si lepaga tamjagi bani maramdi karinaida hande kisi lanban gi thama ma lei haidana mamang do phonga do je phonga ngamau tre adegi laibak thi dana mi gi tang hum de gi di ethnic conflict ma thok dana achauba apan mamasu oigre adu yam ngai dari phonggi tanja sida ngasi Jawaharlal Nehru Manipur Dance Academy ki auditorium si ko konbiriba ibudo chakhaba amadi event tho liglai tambi ani ga pumda korum jere hairaga ngasi ki function ngasi pangtong na bokona jabada Kona sana bangam chana bangam ta punyam jari lona na election bill bapun nama pu hang nama tali hang na ikai kona baput pagalo jana koram jari asigi function na sida
ꯑꯩꯅ ꯍꯥꯏꯖꯔꯨꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯄ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯔꯦꯁꯄꯦꯛꯇꯦꯠ ꯆꯤꯐ ꯒꯦꯁ M. Joyce, Nice Officer, Kanipur, Commissioner, Arts and Culture, Government of Manipur, Amadi, Director, Manipur State, Manipur, Jawaharlal Nehru, Manipur Dance Academy, Director, P. Bilas, Amadi, Aigi Nusizaba, Dr. Lapol Apam, Lakpati Singh, Guest of Honor, and Pamam Lambiling Sin Bibusi, Yam Naichi, Amadi, Ikai Uche. ꯂꯥꯏꯔꯤꯛ ꯑꯁꯤ ꯐꯣꯡꯒꯦ ꯍꯥꯏꯅ ꯈꯟꯕꯁꯤ ꯑꯣꯟꯊꯣꯛꯄ ꯑꯉꯥꯎꯕ ꯋꯥꯈꯜ ꯑꯃꯗꯒꯤ ꯑꯣꯏ ꯍꯥꯏꯅ ꯑꯩ ꯍꯥꯏꯖꯒꯦ 2020ꯒꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 15ꯗ ꯑꯥꯔꯠꯁ ꯑꯦꯟ ꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯅ ꯑꯩꯈꯣꯏꯗ ꯁꯦꯟꯊꯥꯡ ꯑꯃ ꯄꯤꯕꯤꯔꯒ ꯁꯦꯃꯤꯅꯥꯔ ꯃꯆꯥ ꯑꯃꯈꯛ ꯇꯧꯏ ꯁꯦꯃꯤꯅꯥꯔ ꯑꯁꯤꯗ ꯃꯤ ꯑꯍꯨꯝꯈꯛꯅ ꯇꯣꯄꯤꯛ ꯑꯍꯨꯝꯈꯛ ꯄꯤꯕꯤꯔꯛꯏ ꯑꯗ ꯁꯦꯃꯤꯅꯥꯔꯒꯤ ꯄꯦꯄꯔ ꯄꯥꯒꯗꯕꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯩ ꯄꯦꯄꯔꯗꯣ ꯏꯪꯂꯤꯁꯇ ꯏꯕꯤꯔꯛꯎ ꯉꯥꯡꯕꯅ ꯃꯩꯇꯩꯂꯣꯟꯗ ꯉꯥꯡꯕꯤꯌꯨ ꯍꯥꯏ ꯑꯗ ꯀꯔꯤꯅꯣ ꯍꯥꯏꯔꯤꯗꯨꯕꯨ ꯍꯥꯏ ꯀꯩꯁꯨ ꯅꯠꯇꯦ ꯑꯩꯅ ꯁꯨꯝ ꯋꯥꯈꯜ ꯑꯃ ꯈꯟꯅ ꯇꯧꯕꯅꯤ ꯖꯁ ꯀꯔꯤ ꯍꯥꯏꯅꯤ ꯗ꯭ꯔꯥꯏ ꯑꯥꯔꯇꯤꯀꯨꯂꯦꯁꯟ ꯀꯔꯤ ꯍꯥꯏꯅꯤ ꯁꯨꯝ ꯃꯣꯟꯗ꯭ꯔꯪ ꯆꯨꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯏꯔꯛꯑꯦ ꯇꯧꯔꯦ ꯄꯥꯔꯦ ꯑꯗ ꯃꯅꯤꯄꯨꯔ ꯀꯜꯆꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯏꯔꯒ ꯄꯔꯤꯈꯥꯗ ꯏꯔꯨꯕꯁꯤꯗ ꯑꯣꯖꯥꯁꯤꯡꯗꯨꯅ ꯀꯃꯦꯟ ꯇꯧꯏ ꯅꯣꯏ ꯄꯣꯠꯁꯦ ꯀꯗꯥꯏꯗꯩꯅꯣ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯏ ꯑꯣꯖꯥ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯦꯃꯤꯅꯥꯔ ꯑꯃ ꯔꯣꯌꯦꯜ ꯊꯤꯌꯦꯇꯔ ꯀ꯭ꯂꯕꯅ ꯄꯥꯡꯊꯣꯛꯏ ꯑꯗꯨꯗ ꯃꯤꯁꯇꯔ ꯑꯣꯡꯁꯤꯅ ꯇꯣꯄꯤꯛꯁꯤꯗ ꯄꯦꯄꯔꯁꯤ ꯄꯥꯏ ꯄꯦꯄꯔꯗꯨꯗꯤ ꯂꯧꯊꯣꯛꯆꯕꯅꯤ ꯍꯥꯏꯗꯅ ꯍꯥꯏꯗꯤ ꯁꯤ ꯄꯦꯄꯔꯁꯤꯡꯁꯤꯗꯤ ꯌꯥꯝꯅꯁꯨ ꯆꯥꯎꯋꯤ ꯅꯣꯏꯅ ꯄꯨꯔꯛꯏꯁꯤꯗꯤ ꯃꯁꯤ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯐꯣꯡꯗꯣꯛꯄꯗꯤ ꯐꯩꯅ ꯍꯥꯏꯅ ꯍꯥꯏꯕꯁꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯇꯝꯃꯤ ꯑꯗ ꯑꯩꯉꯣꯟꯗ ꯑꯆꯧꯕ ꯃꯣꯇꯤꯚꯦꯁꯟ ꯑꯃ ꯑꯣꯏꯕꯗꯒꯤ ꯑꯗꯨꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯒꯗꯒꯦꯅ ꯑꯩ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇ ꯁꯨꯝ ꯊꯝꯖꯒꯦꯀꯣ ꯁꯨꯝ ꯈꯜꯂꯦ ꯑꯗꯩ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯁꯨꯝ ꯇꯦꯠꯇꯅ ꯖꯔꯅꯦꯜꯗ ꯀꯔꯤꯗ ꯏꯕ ꯈꯣꯠꯄ ꯂꯣꯏꯅꯃꯛ ꯃꯔꯨꯞ ꯃꯄꯥꯡ ꯉꯥꯛꯇꯅꯤ ꯃꯁꯤꯗꯤ ꯍꯥꯏꯗꯨꯅ ꯌꯦꯡꯉꯒꯦ ꯍꯥꯏꯗꯅ ꯃꯁꯤꯒꯤ ꯑꯣꯊꯔ ꯃꯌꯥꯝ ꯑꯁꯤ ꯑꯌꯥꯝꯕꯅ ꯑꯩ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯖꯕ ꯂꯣꯏꯅꯖꯕ ꯉꯥꯛꯇꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯈꯣꯏꯒꯤ ꯑꯥꯔꯇꯤꯀꯜ ꯃꯌꯥꯝꯁꯤ ꯑꯩꯅ ꯈꯣꯝꯒꯠꯆꯔꯒ ꯑꯥꯔꯇꯤꯀꯜ ꯄꯨꯟꯅ 15 ꯑꯁꯤ ꯂꯥꯏꯔꯤꯛꯁꯤꯗ ꯊꯝꯖꯕꯅꯤ ꯑꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯗꯤ ꯌꯥꯝꯅ ꯇꯥꯡꯉꯕ ꯑꯥꯔꯇꯤꯀꯜ ꯈꯔ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯔꯛꯇꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁ꯭ꯔꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯜꯂꯕ ꯇꯥꯃꯣ ꯕꯤꯔꯦꯟꯗ꯭ꯔ ꯀꯨꯃꯥꯔ ꯃꯅꯤꯄꯨꯔꯒꯤ ꯃ꯭ꯌꯨꯖꯤꯀꯣꯂꯣꯖꯤꯁꯅꯤ ꯐꯣꯛꯂꯣꯔꯤꯁꯅꯤ ꯃꯥꯒꯤ ꯑꯥꯔꯇꯤꯀꯜ ꯑꯃ ꯖꯔꯅꯦꯜ ꯑꯃꯗ ꯊꯦꯡꯅꯩ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯅꯤꯂꯀꯥꯟꯇꯒꯤꯁꯨ ꯑꯩꯈꯣꯏꯗꯤ ꯇꯥꯆꯧ ꯀꯧꯖꯩ ꯃꯥꯒꯤ ꯑꯥꯔꯇꯤꯀꯜ ꯑꯃꯈꯛ ꯊꯦꯡꯅꯩ ꯃꯅꯤꯄꯨꯔꯒꯤ ꯕꯩꯁꯅꯕꯤꯖꯝꯒꯤ ꯃꯇꯥꯡꯗ ꯑꯗꯒꯤ ꯑꯩꯅ ꯃꯁꯤꯗꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯃꯅꯤꯄꯨꯔꯗ ꯀꯅꯥꯝꯇꯅ ꯅꯩꯅꯗ꯭ꯔꯤꯕ ꯄꯣꯠꯁꯛ ꯉꯥꯛꯇꯅꯦꯅ ꯈꯟꯖꯔꯦꯔꯒ ꯃꯤꯑꯣꯏ ꯑꯍꯨꯝꯅꯤ ꯑꯃꯅ ꯑꯪꯀꯜ ꯗꯥꯃꯣꯗꯣꯔꯅ ꯑꯣꯖꯥꯒꯤ ꯆꯤꯟꯗꯒꯤ ꯃꯇꯥꯡꯗ ꯏꯕ ꯑꯥꯔꯇꯤꯀꯜ ꯑꯃ ꯌꯥꯝ ꯐꯖꯕ ꯑꯥꯔꯇꯤꯀꯜꯅꯦꯅ ꯑꯩꯅ ꯂꯧꯖꯩ ꯑꯗꯣ ꯑꯍꯨꯝꯁꯤ ꯔꯤꯀꯥꯁ ꯇꯧꯗꯅ ꯀꯩꯅꯣꯁꯤꯗ ꯐꯣꯡꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯪꯍꯩ ꯃꯥꯗ ꯀꯔꯤ ꯌꯥꯗꯗꯒꯦ ꯖꯔꯅꯦꯜꯗ ꯀꯔꯤꯗ ꯁꯨꯝ ꯇꯥꯟ ꯂꯩꯕꯗꯤ ꯀꯥꯟꯅꯗꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯖꯔꯅꯦꯜꯁꯤꯗꯤ ꯖꯔꯅꯦꯜꯅꯤ ꯖꯔꯅꯦꯜ ꯈꯔꯗꯤ ꯃꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁ꯭ꯇꯦꯟꯗꯔꯗꯒꯤ ꯅꯝꯕꯔ 2 ꯂꯧꯗꯅ ꯇꯧꯕꯗꯤ ꯌꯥꯎꯏ ꯑꯩꯈꯣꯏꯁꯤꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯍꯌꯦꯡ ꯀꯅꯥꯒꯨꯝꯕ ꯔꯤꯁꯔꯁ ꯁ꯭ꯀꯣꯂꯔ ꯑꯃꯅ ꯃꯁꯤ ꯄꯨꯊꯣꯛꯂꯒꯗꯤ ꯅꯪꯒꯤꯁꯤ ꯀꯔꯝꯕꯗꯨꯅ ꯍꯪꯉꯒꯗꯤ ꯃꯗꯨ ꯚꯦꯂꯨ ꯌꯥꯎꯗꯕ ꯄꯣꯠ ꯑꯃ ꯑꯣꯏꯒꯅꯦꯅ ꯈꯜꯂꯤ ꯑꯗ ꯑꯦꯅꯤꯋꯦ ISBNꯒꯤ ꯅꯝꯕꯔꯁꯤ ꯀꯔꯝꯍꯥꯏꯅ ꯑꯗꯨꯝ ꯐꯪꯒꯗꯒꯦꯗꯤ ꯑꯆꯧꯕ ꯏꯁꯨ ꯑꯃ ꯑꯣꯏꯈꯤ ꯑꯗꯨ ꯃꯔꯨꯞ ꯈꯔꯅ ꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯤꯗꯒꯤ ꯃꯥꯏ ꯄꯥꯛꯅ ꯃꯁꯤ ISBNꯁꯤ ꯐꯪꯖꯈꯤ ꯂꯥꯏꯔꯤꯛ ꯅꯝꯕꯁꯤ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯃꯁꯤꯅ ꯆꯥꯎꯔꯥꯛꯄ ꯂꯥꯏꯔꯤꯛꯁꯤ ꯅꯝꯕꯒꯤ ꯀꯩꯅꯣꯅꯤ ꯑꯗ ꯅꯝꯂꯤꯉꯩꯒꯤ ꯐꯣꯡꯉꯒꯦꯅ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯑꯣꯟꯊꯣꯛꯄ ꯈꯪꯍꯧꯗꯕ ꯏꯁꯨ ꯑꯃꯗꯒꯤ ꯑꯩꯈꯣꯏꯒ ꯌꯥꯝꯅ ꯂꯣꯏꯅꯖꯕ ꯀꯛꯆꯤꯡꯒꯤ ꯑꯣꯖꯥ ꯒꯧꯔꯆꯟꯗ꯭ꯔ ꯌꯥꯝꯅ ꯃꯇꯥꯡ ꯆꯥꯗꯅ ꯅꯣꯛꯒꯥꯈꯤꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗ ꯃꯥꯒꯤ ꯑꯥꯔꯇꯤꯀꯜ ꯑꯃ ꯌꯥꯝ ꯅꯍꯥ ꯑꯣꯏꯔꯤꯕ ꯌꯦꯟꯁꯧꯕꯅ ꯏꯔꯛꯄꯁꯤꯗ ꯊꯦꯡꯅꯕꯁꯤꯗꯒꯤ ꯅꯨꯡꯉꯥꯏꯇꯦ ꯑꯣꯖꯥꯁꯤ ꯑꯩꯈꯣꯏꯒ ꯌꯥꯝ ꯂꯣꯏꯅꯖꯩ ꯑꯗꯨ ꯃꯥꯒꯤ ꯃꯔꯝꯗ ꯑꯥꯔꯇꯤꯀꯜ ꯑꯃ ꯏꯔꯛꯄ ꯏꯠꯁ ꯑꯦ ꯀꯥꯏꯟ ꯑꯣꯐ ꯑꯣꯕꯤꯆꯨꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ ꯄꯣꯠꯅꯤ ꯑꯗꯨ ꯄꯥꯔꯨꯕꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯄꯣꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗ ꯑꯩꯈꯣꯏꯅ ꯄꯔꯃꯤꯁꯟ ꯂꯧꯏ ꯑꯗꯒꯤ ꯚꯥꯕꯤꯗꯁꯨ ꯄꯔꯃꯤꯁꯟ ꯂꯧꯏ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯁꯤꯗ ꯍꯥꯞꯀꯦ ꯍꯥꯏꯅ ꯃꯣꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯄꯗꯒꯤ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯁꯨ ꯊꯦꯡꯊꯕꯒꯤ ꯑꯗꯨꯃꯗꯤ ꯑꯩꯈꯣꯏ ꯐꯪꯖꯈꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯣꯖꯥꯒꯤ ꯃꯔꯝꯗ ꯏꯕꯁꯦ ꯑꯗꯨꯝ ꯌꯥꯝꯅ ꯊꯦꯡꯈꯤꯕ ꯇꯥꯔꯛꯄꯅꯤ
anyway masi oijakre aduga aina thamjani ba wafamdi ai yam haisina karino nangna ingaraji daga phumeli se ho nang bukanano kana hangani ai pawkham lejate ai di sum pambagi khamjabani aduga on the other hand maite rongo aina thoksadbi wasana chati amaronda ai khoi lamda masida leiriba writer mayam singsi yamna matik mabun leiba writer ngakten hana aina sum khanjara pa hai tai yam phajaba article khari yauri masi mayam pabira khangani adi manungda ai gi article macham khaktam su aina masi maraksita hapse madu tamu somoran rogi maramdani yamya apikpa kanoni topic ne haijaba tare madaida magi isai ani khak chai khre ngasi haiba makhaka lairaba haiba makhaka isai ani si yam amana patriotic oiba amna yam sentimental oiba isai ani si ai masi kramai tong hakka dege na khanna seida akoi gi isai sing si ayamana aina sum ujabada hindi da english da translation to si yaw yaw da ran khali only aina ujake beda sumali lagi akoi gi hek hobda sakoi sei sei kari noi khamte matum tangdi akoi gi nau makhon manina mana manipur to di haiba che phong abada english translation to raga adu madai thena hi I was very happy madu uda yam mai aina khali adu bodi akoi gi tamo handi sei sei jo handu ba yai na hin khali thare handu asiana ai english gi no si handu pire akoi gi aramani shopia tamalo king masai be mani magi chu asoba contribution lay handu pire adi I know khali english ki dilare adu hindi gi kramain to gade ga I am very fortunate ai inang bagi imong no pema le se hindi gi scholar mo oiler me doctor mo oiler me adu ai magon na haire nang masigi kano si translation to si bu nang jin ga tra yani pong yan ma to tegi ai na hindi ne english ne ani sima ai translation to ba hapsebani adu mathakta hojik si bangali me paba si haitamana ayam boire maitai me da su paba angang myam thoropadi amuk koi gi inau eke phorot haitana maitai gi mayek phujana tai to ba haiba inau mukhale magon haijadan tom tegi hairiba isai se bangali mayek ne maitai mayek ne english ne hindi ne o masi yansala aina article ma thamji ani kari gi dam kano nang adu khali de hanagati just ai khoi gi leiba talents writers in talents in masi across the country and the world haitare masi sum kari recognition si ai phagani bai wakhalam ga loina na I tawjarapani ada akhoi gi lam asida leiri si like ti mayam ama le metro ne iwe le ama le very beautiful ko yam brilliant do ko kano le mayam ama so le ai krasum theng ne jai adu mayam sing se akhoi gi lam si kano si heritage yam rich oi culture si yam rich oi haraga mina di khang da hai tare khang da din na ti performance ki through the she jagoi segi kano si di prithvi sing tung loina kami koi ge ho phawa theater directors me among se le international cooperation phangaba adi martial arts another yamna kanu oiba mi khane tongna da ba adu ma kaino ma khangni koi na italy da kari da martial arts ne sankirtan ne lala pati ko chamina jawada mokoina akhoi gi martial arts si choreography movement ni kana haira pokasi yaw okay choreography movement oigai oi to madu da le riwa artist no dugi kari haini misak adugi practitioner adugi magi skill duni akoina ugadori di haiba haidi yana fast movement no mata mi si sona dana thang yana iba yopak thangjo yana si yana aki bagi masak pangwa dumudu yana koi gi bhobok sin yana attractive oi report ma su koi masi my own personal experience aduna koina thang da gi adigi mai bi gi kari gi jagoi ga si yana symbolic loiba lai haraw da yauriba kangji ka phunebagi pol sing si yamna symbolic loiba pot amane kangji ga kangdru musi kai ga tamang ta koina si na ino han se lai haraw da masi wan to di soina lerangani ko gi ima hoi ga gai mai bi ma haimola ta hoi masi si da lang sen be khambi ra ngane khanjai adu ga masi gi symbolism si yo to so masi gi symbolism si le ai masi sum kai han ko na haijara ba ta akoi gi kari haini kangji gumba kami elongated weapon haga ta poaching si ki nail di present over aduga matum thaba adagi flat oiba adi yana kanu oiba shop oiba poachina
females represent tawbi polamni aduna khoi lai harobada chanari ba khoi kari haini mi webagi kanu si matang sum sada nong dang na khoi pot se masina khoi culture sida yamna mayak sena tam gi polam lai aina thamjir si safala be europe tuga khoi ga kari ta thene di highway wani khoi ji one philosophy le adun ozan nila kang to na su magi kanu ta sankritan matang ni chang phajaba ma hai bengal ge sankritan se masiga khoi ga khene ri se garai de no da khoi artist sing hai sing ba hai tu लेरिबा आर्टिस्ट हाइथोय सिंथोयबा मोगी बॉडी मूवमेंट के करेगी अमसिना मसिना हानागे लरम संकेतोन दे टोटली डेविएट तोरगा कोई ओन फॉर्म से डेवलप तो बनायसी ओजाने या मयछिन इर थमे अदुना हाइरिबे इशू सिंगे ता अमुकियन अखना हेना खनने न बके कनुसी होय संब्रा हाइना खले अदे याम नंगाइबा इशू खरसु यावे लाइरिक्सिदा आइना पंदो को मरि थोंना थमजै अहमैसिना खोगी traditional music and folk music haidama thamne adi manungda sankirtan gi karigi khoi folk music gi le ani subada theater personalities and cultural personalities haibasida ujagi chandra gi karigi adi mayam ama leire adi matham opinion haidana am matham je soba issue mayam ni madan nainarisi khoi honorable hanagi minister arts and culture pabi ramasi aina request ma tawjai kari hain tawjage na haida करीबन थोदो खरा खेलने करे आइगा हफ्ते नजर बसी आइना रियंगस्टर लेने दा 2008 ता एजुकेशन पाइलिंग दा एजुकेशन डिपार्टमेंट का लोना ना वर्कशॉप अमा तवे से नमी हुमनी की मंगाने की नीनी की समाना मथंग मथंग तो सिदा मदि वर्कशॉप ते सुम थेंगने के बा अदगी अखोई स्कूल सिंसी कन्वर्सन का तवरेगा छात्र सिंसी मई तम सिदा याम इंटरेस्टेड ओरपा अदगी गवर्नमेंट के स्कूल सिंना मैट्रिक परीक्षा दे पोजीशन लब पगा सिकी अचौबा कनबा कंट्रीब्यूशन में तोगे सि थेंगना जगिबा अदि हेल्थ मो पारे मी अदि मेंटल हेल्थ सि क्रमाइन तंगना प्रोपेगेट तगदे हाइ सिगी से मथं मथं खुई करानी खुंगंग द करिदा मा तम त चल बसे मथोक ताइ खाइबगी अनु इशू मा तोरे देन अदगी सी मिनिस्टर की आर्टिस्ट की तेंबांग हाइ सिसु ऑनरेबल मिनिस्टर ना मान मतम दुदा आर्ट्स एंड कल्चर पाइगदा संदोर मनी प्लस अखोई मणिपुर स्टेट अवार्ड हाइबम खका मतम दे लुपा लाख मा पीबोर माले हजदी अहम गुमा यौरे न ताइ अदुम मयाम सि हौदो बहाय तारे सुम पानर म कोइबनी हाइजे खमते आर्टिकल अमतंग इ सिदना दगी हराव रो याबिरतना दगी अचौको कंट्रीब्यूशन हम ले अदुम आई सुम थमजगे असुमाइना कोइ की आर्टिकल से फज फजबा मयाम यावी कोइ की चनुपी रोमाना माना मणिपुर दा लाइव हजिक सुमांग लेला सि नुपी अमत यावदे नुपाना नुपी सारग सानबनी अद नुपागी नुपी साब सिंसिना नुपाना नुपी साबसिना नुपी दगे हेन फजे हाइतु मयाम सिना हाइनबगी इशू ले अद अदुदगी इशू हजिति नुपी सिना अमु फिल्म दा सेलो करो हाइनी डिजिटल फिल्म दा नुपी सिना खोगी हेरोइन ओन थोरपगी अमसु आई थेमजरे राजने एकम नमान इबा करी नुंसी तुंबी हाइबगी कनो द बेस तोरगा स्पाई रिलेशन हाइतना अदुंबा कनो फिल्म अमक फिल्म दा कोइरेगी बिसेना मान हेरोइन सालगे मथेने इट वाज ए वंडरफुल करी हनी अचीवमेंट हाइता याम फजने एक तो अमा तो गी कनो सि थेने अवार्ड का सु फंगे हना कोइ ताजे सुमाइना सुम तो वसिदा याम एक्सीडेंटली आइना सुम मसिदा नुपी साबगे अतोप कनागुमा अरिबो फोटोग्राफ त फंगदी नय हरेन तो सुम खल्ले very fortunate ai la yam phabani hai ta ni ai senupa dr sandi thonglawjam gi sida ai no wadi ma kakli khama samai tongna koi gi sanpi roman article mi da pawung gi mi yor mi ne pi sa gi sarami photo ga lebra leite oh ichanupi de leram ga ne na to photo om ko to de me gi yam la ba na te ko 1960 da namak photo ni bodo ai roma de hai de masigi photograph se ma gi article da ai hapchen re so Romana ibu ngapi gani na guna bopir na surprise na to gina to sa gani orobi ati ada yam nung siri di modal yaur bising se ada nakan da yaur dina salangi pabung gambi ni ai ati mayam si yawi ada ga manipur gi sana ri mayam mama ho mi bo yan ma sa ti chongtham binu do mayam mama sin pi saram gi kari gi moina torom ba that means matam du gi leram da miron sing du no ho ba gi culture sida nupana nupi saba nupi lila yabusi masing yang de kon hong de yame hojeti masing thi bang amdre adu maina torna period to da yamwana theater ke movement si 1902 de hodo pe wari me amsi atam atam oina smai tona
ꯃꯥꯒꯤ ꯑꯥꯔꯇꯤꯀꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯌꯥꯎꯏ ꯃꯌꯥꯝ ꯄꯥꯕꯤꯕꯗ ꯅꯨꯡꯉꯥꯏꯒꯅꯤꯅ ꯈꯜꯂꯤ ꯑꯁꯨꯃꯥꯏꯅ ꯑꯩꯗꯤ ꯂꯣꯏꯅꯃꯛꯇꯤ ꯀꯩꯅꯣ ꯇꯧꯖꯔꯔꯣꯏ ꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯗꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯑꯃ ꯂꯩ ꯀꯔꯤ ꯍꯥꯏꯅꯤ ꯊꯥꯡ ꯇꯥꯒꯤ ꯃꯔꯝꯗ ꯄꯦꯅꯥꯒꯤ ꯃꯔꯝꯗ ꯅꯩꯅꯕ ꯈꯣꯠꯅꯕ ꯑꯗꯒꯤ ꯌꯥꯝꯅ ꯑꯃꯨꯛꯇ ꯎꯗꯕ ꯑꯃꯨꯛꯇ ꯑꯥꯔꯇꯤꯀꯜ ꯊꯦꯡꯅꯗꯕ ꯑꯃꯈꯛꯀ ꯃꯈꯣꯡ ꯑꯅꯤ ꯃꯨꯡꯁꯥꯕꯅ ꯕꯦꯝꯕꯨ ꯕꯣ ꯍꯥꯏꯅ ꯑꯃꯈꯛ ꯏꯔꯛꯏ ꯋꯥꯁꯤ ꯑꯩꯈꯣꯏꯅ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯁꯤꯖꯤꯟꯅꯕꯒꯦ ꯍꯥꯏꯕꯁꯤ ꯍꯥꯏꯗꯤ ꯄꯣꯛꯄꯗꯒꯤꯅ ꯁꯤꯕ ꯐꯥꯎꯕꯁꯤꯗ ꯋꯥꯁꯤ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯗꯅ ꯂꯩ ꯃꯈꯜ ꯃꯈꯜ ꯀꯌꯥꯗ ꯁꯤꯖꯤꯟꯅꯩ ꯋꯥꯔꯨ ꯎꯔꯨ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯉꯁꯤꯗꯤ ꯁꯣꯏꯕꯨꯝ ꯁꯣꯏꯗꯣꯟ ꯀꯥꯏꯅ ꯆꯥꯔꯤꯕꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤꯡꯁꯤ ꯐꯥꯎꯕ ꯄꯟꯗꯅ ꯃꯥꯅ ꯋꯥꯒꯤ ꯀꯥꯟꯅꯕꯁꯤ ꯃꯥꯅ ꯐꯖꯅ ꯏꯕꯤꯔꯝꯃꯤ ꯑꯗ ꯋꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯀꯥꯁꯦ ꯂꯩꯄꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯅꯤ ꯑꯗꯨꯅ ꯂꯩꯄꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯋꯥ ꯌꯥꯟꯒꯅꯨꯒ ꯍꯥꯏꯕꯒꯤ ꯆꯠꯅꯕꯤ ꯃꯌꯥꯝꯒꯁꯤ ꯃꯥꯒꯤ ꯑꯥꯔꯇꯤꯀꯜꯁꯤꯗ ꯐꯖꯅ ꯐꯣꯡꯗꯣꯛꯑꯝꯕ ꯑꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯊ꯭ꯔꯤꯂꯤꯡ ꯑꯣꯏꯕ ꯄꯣꯠ ꯑꯃꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯩ ꯃꯥꯌꯣꯟ ꯊꯤꯌꯦꯇꯔ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯌꯥꯝ ꯂꯥꯏꯅ ꯍꯧꯔꯛꯈꯤꯕꯅꯤ ꯂꯥꯏ ꯍꯔꯥꯎꯕꯗ ꯁꯥꯔꯤꯕ ꯖꯒꯣꯏ ꯃꯌꯥꯝꯁꯤꯡꯁꯤꯗꯒꯤ ꯄꯨꯈꯠꯂꯛꯑꯒ ꯃꯥꯏꯟ ꯃꯨꯞꯃꯦꯟꯁꯤ ꯇꯧꯔ ꯃꯥꯏꯟꯁꯤ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯔꯛꯄꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁꯗꯥꯅꯟꯗ ꯌꯨꯝꯅꯥꯝꯒꯤ ꯑꯥꯔꯇꯤꯀꯜ ꯌꯥꯎꯔꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯏꯕꯝ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯏꯟꯗ꯭ꯔ ꯀꯨꯃꯥꯔꯒꯤ ꯀꯣꯟꯁꯦꯞ ꯌꯥꯝ ꯐꯖꯕ ꯑꯃꯈꯛ ꯖꯅꯒꯅ ꯃꯅ ꯍꯥꯏꯁꯤꯕꯨ ꯂꯤꯇꯔꯦꯂꯤ ꯃꯁꯤ ꯀꯔꯦꯛ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯃꯁꯤꯗ ꯀꯟꯁꯔꯅꯤꯡ ꯉꯥꯛꯇ ꯏꯕ ꯐꯥꯕ ꯑꯝꯇ ꯌꯥꯎꯗꯕ ꯇꯦꯛꯅꯤꯀꯦꯂꯤꯗꯤ ꯂꯥꯜꯂꯦ ꯁꯤꯅꯤ ꯕꯠ it is one of the famous Western song in the world ꯁꯤꯃ ꯑꯗꯩ ꯅ꯭ꯌꯨꯇꯟꯁꯀꯤ ꯊꯥꯔ ꯂꯣꯗ ꯀꯣꯟꯁꯦꯞ ꯑꯣꯐ ꯑꯥꯔꯠꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯕꯤꯔꯛꯄ ꯂꯥꯏꯔꯤꯛꯅꯤ ꯑꯥꯔꯇꯤꯀꯜꯅꯤ ꯅ꯭ꯌꯨꯇꯟꯁꯀꯤ ꯊꯥꯔ ꯂꯣꯗ ꯅ꯭ꯌꯨꯇꯟꯁꯤꯅ ꯁꯦ 1666 ꯑꯦꯄꯜꯁꯤ ꯂꯩꯄꯥꯛꯇ ꯁꯨꯝ ꯇꯥꯔꯛꯄ ꯑꯗꯨ ꯈꯜꯂꯦ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯃꯄꯥꯟꯗꯁꯨ ꯆꯠꯇꯦ ꯃꯊꯛꯇꯁꯨ ꯀꯥꯈꯠꯇꯦ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯁꯨꯝ ꯀꯥꯟꯗ ꯀꯣꯟꯅꯗ ꯒ꯭ꯔꯦꯚꯤꯇꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯊꯣꯛꯂꯛꯄ ꯃꯁꯤꯒꯨꯝꯕ ꯀ꯭ꯔꯤꯌꯦꯇꯤꯚꯤꯇꯤꯒꯤ ꯏꯁꯨ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯅ ꯅꯩꯅꯕ ꯌꯥꯕ A good dancer may not be a creative imitation ꯃꯇꯧ ꯇꯝꯃꯝꯕ ꯈꯣꯠꯂꯝꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯀ꯭ꯔꯤꯌꯦꯇꯤꯚꯤꯇꯤꯁꯤ ꯌꯥꯝ ꯂꯨꯕ ꯄꯣꯠ ꯑꯃꯅꯤ ꯍꯥꯏꯕ ꯃꯁꯤ ꯌꯥꯝ ꯅꯩꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯊꯝꯕꯤꯔꯝꯃꯤꯕ ꯏꯁꯨꯁꯤ ꯑꯁꯨꯃꯥꯏꯅ ꯄꯦꯅꯥꯒꯤ ꯃꯔꯝꯗ ꯄꯦꯅꯥꯁꯤ ꯀꯥꯟꯅꯕ ꯃꯥꯒꯤ ꯍꯧꯖꯤꯛꯇꯤ ꯄꯦꯅꯥꯁꯤ ꯔꯦꯟꯗꯝꯅ ꯁꯤꯖꯤꯟꯅꯔꯛꯄꯒꯤ ꯏꯁꯨ ꯑꯃꯁꯨ ꯂꯥꯛꯏ ꯁꯤ ꯑꯦꯟꯇꯔꯇꯦꯅꯤꯡ ꯑꯣꯏꯔꯛꯄꯒꯤ ꯀꯔꯤꯒꯤ ꯊꯥꯏꯅꯉꯩꯗ ꯌꯥꯀꯥꯏꯔꯣꯜ ꯁꯛꯄꯒꯤ ꯀꯔꯤꯒꯤ ꯅꯤꯡꯊꯧꯒꯤ ꯊꯧꯒꯜꯂꯣꯟꯒꯤ ꯀꯔꯤꯒꯤ ꯁꯛꯅꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯅ ꯐꯤꯂꯝꯒꯤ ꯀꯔꯤꯒꯤ ꯃ꯭ꯌꯨꯖꯤꯛꯇ ꯑꯦꯅꯤꯋꯦ ꯄꯣꯄꯨꯂꯔꯥꯏꯖꯦꯁꯟ ꯇꯧꯕꯒꯤ ꯄꯣꯠꯄꯨꯗꯤ ꯑꯣꯏꯕ ꯌꯥꯏ ꯑꯁꯤꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯑꯗꯨ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯒꯤ ꯀꯣꯟꯁꯦꯞꯇ ꯑꯩꯅ ꯁꯥꯒꯠꯆꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯌꯥꯝꯅ ꯄꯤꯌꯣꯔ ꯑꯣꯏꯕ ꯑꯁꯦꯡꯕ ꯀꯜꯆꯔꯒꯤ ꯃꯥꯒꯤ ꯅꯣꯔꯝꯁ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯒꯤ ꯂꯩꯖꯔꯝꯕꯁꯤ ꯃꯁꯤ ꯃꯄꯨꯡ ꯐꯥꯅ ꯐꯖꯅ ꯗꯦꯕꯂꯞ ꯇꯧꯕ ꯑꯦꯂꯦꯟ ꯀꯟꯁꯦꯞ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯌꯥꯟꯁꯤꯜꯂꯔꯒ ꯐꯖꯅ ꯍꯥꯏꯗꯅ ꯄꯪꯇꯧ ꯇꯧꯁꯟꯕꯒꯤ ꯄꯣꯠꯁꯤ ꯌꯥꯔꯤꯃꯈꯩꯗꯤ ꯃꯁꯤ ꯊꯤꯡꯍꯧꯕ ꯐꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯏꯕꯤꯔꯛꯄ ꯑꯥꯔꯇꯤꯀꯜ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ ꯑꯗꯨꯅ ꯑꯩꯅ ꯁꯝꯖꯤꯟꯖꯔꯕꯗ ꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯤ ꯂꯥꯏꯔꯤꯛꯁꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯏꯊꯣꯛ ꯊꯣꯛꯇꯕ ꯃꯥꯜꯂꯦꯅ ꯈꯜꯂꯤ ꯑꯗꯨ ꯑꯩꯅ ꯉꯁꯤ ꯐꯣꯡꯖꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯅ ꯂꯣꯏꯔꯦ ꯍꯥꯏꯕꯗꯤ ꯅꯠꯆꯗꯦ ꯌꯥꯝ ꯋꯥꯠꯂꯤ ꯑꯩꯅ ꯀꯔꯤ ꯍꯥꯏꯅꯤ ꯇꯣꯄꯤꯛ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯔꯤ ꯁꯒꯣꯜ ꯀꯥꯡꯖꯩꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯀꯜꯆꯔ ꯑꯃ ꯑꯣꯏꯅ ꯂꯧꯔ ꯒꯦꯝ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯧꯕꯁꯨ ꯌꯥꯗꯦ ꯁꯒꯣꯜ ꯀꯥꯡꯖꯩꯁꯦ ꯑꯩꯈꯣꯏꯗꯤ ꯀꯜꯆꯔꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯆꯤꯡꯏ ꯃꯁꯤꯒꯤ ꯑꯆꯧꯕ ꯑꯥꯔꯇꯤꯀꯜ ꯑꯃꯁꯨ ꯗꯔꯀꯥꯔ ꯑꯣꯏꯕꯅꯤ ꯑꯗꯣ ꯍꯟꯗꯛꯀꯤ ꯁꯦꯐꯣꯡ ꯑꯁꯤꯗ ꯑꯩ ꯍꯥꯞꯆꯕ ꯉꯝꯖꯗꯦ ꯑꯗꯣ ꯈꯨꯗꯣꯡꯆꯥꯕ ꯐꯪꯉꯒꯗꯤ ꯃꯊꯪꯗ ꯑꯃꯨꯛ ꯁꯦꯐꯣꯡ ꯑꯇꯣꯞꯄꯗ ꯊꯝꯖꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤ ꯈꯟꯖꯕꯅꯤ ꯑꯗꯨꯗ ꯅꯠꯇꯦ ꯃꯅꯤꯄꯨꯔꯒꯤ ꯖꯒꯣꯏꯒꯤ ꯑꯇꯩ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗ ꯁꯨꯞꯅꯒꯤ ꯂꯥꯏ ꯍꯔꯥꯎꯕꯁꯤꯃꯛꯇꯗ ꯁꯨꯝꯗ ꯃꯁꯤꯡ ꯊꯥꯔꯝꯃꯤꯀꯣ ꯑꯩꯈꯣꯏ ꯄ꯭ꯔꯦꯝꯆꯥꯟꯒꯤ ꯑꯥꯔꯇꯤꯀꯜ ꯐꯖꯩ ꯌꯥꯝꯅ ꯑꯗꯣ ꯃꯥꯅ ꯏꯔꯝꯕ ꯑꯗꯨꯗꯩꯗ ꯃꯅꯨꯡ ꯍꯨꯠꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯣꯏꯔꯥꯡꯒꯤ ꯀꯪꯂꯩꯒꯤ ꯑꯟꯗ꯭ꯔꯣꯒꯤ ꯀꯔꯤꯒꯤ ꯆꯠꯄꯒꯤ ꯀꯔꯤꯒꯤ ꯃꯌꯥꯝꯁꯤꯗ ꯃꯥꯒꯤ ꯇꯤꯄꯤꯀꯦꯜ ꯑꯣꯏꯕ ꯀꯦꯔꯦꯛꯇꯔ ꯃꯌꯥꯝꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯕ꯭ꯂꯦꯛ ꯑꯦꯟ ꯋꯥꯏꯠꯇ ꯊꯝꯍꯧꯕꯁꯤ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯈꯔ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯐꯪꯉꯦ ꯑꯗꯨꯒ ꯁ꯭ꯇꯤꯜ ꯃꯣꯔ ꯑꯩꯅ ꯃꯣꯔ ꯑꯦꯟ ꯃꯣꯔ ꯔꯤꯁꯥꯔꯁ ꯋꯥꯔꯛꯁꯦ ꯑꯩꯈꯣꯏ ꯗꯔꯀꯥꯔ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯩ ꯁꯝꯂꯞꯅꯔꯕꯗ ꯑꯩꯅ ꯉꯁꯤ ꯐꯣꯡꯖꯔꯤꯕ ꯂꯥꯏꯔꯤꯛꯁꯤ ꯑꯩ ꯃꯁꯤ ꯑꯩ ꯑꯐꯥꯎꯕ ꯑꯃ ꯑꯣꯏꯔꯒꯦ ꯑꯩ ꯔꯥꯏꯇꯔ ꯑꯐꯕ ꯑꯃ ꯑꯣꯏꯔꯒꯦ ꯀꯥꯏꯅ ꯑꯩ ꯇꯧꯖꯕꯗꯤ ꯅꯠꯆꯗꯦ ꯑꯣꯟꯂꯤ ꯑꯩꯅ ꯈꯟꯖꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁꯇ ꯏꯕꯒꯤ ꯃꯔꯨꯑꯣꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯁꯤ ꯄꯣꯠꯁꯤ ꯈꯪꯅꯅꯕ ꯃꯤꯇꯣꯞꯅ ꯈꯪꯈꯤꯅꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯥꯝꯕꯩꯁꯦ ꯑꯩ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯑꯃ ꯇꯧꯕꯅ ꯍꯦꯟꯅ ꯐꯔꯦ ꯍꯥꯏꯗꯅ ꯈꯟꯅ ꯏꯖꯕꯅꯤ ꯂꯥꯏꯔꯤꯛꯁꯤꯗ ꯑꯔꯥꯟꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ ꯑꯩꯅ ꯈꯪꯖꯗꯕ ꯍꯩꯖꯗꯕ ꯃꯌꯥꯝꯅꯤ ꯃꯗꯨ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯖꯕꯗꯤ ꯑꯥꯔꯇꯤꯀꯜ ꯏꯕꯤꯔꯛꯄꯁꯤꯡꯁꯤꯅ ꯌꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯩꯅꯣ ꯇꯧꯕꯤꯔꯛꯄ ꯑꯗꯒꯤ ꯑꯩ ꯌꯥꯝꯅ ꯁꯦꯟ ꯅꯨꯡ ꯄꯥꯏꯗꯅ ꯃꯌꯥꯝꯗ
keno tawusu ngamjaroi cham cham momento masa mangtaki mayamdagi kudol dum tamjake madu haram lobi namja khaijari ko ko kharchi tamjaraga ai mayamdagi kaina lo ya thamnamjagi punang pukang na ko rinse 타그처리 오자 아리가 시기 마름다 아디타기 오이바 와로 탐비기바 마탕시디 거기 라리가 실레시다 거기 아티클 마야마 비비르투나 마탐 사항 리서치 도라가 스터디 도라가 마두기 마창 마야도 콩갈라가 양 뗀바 아티클 마야마 마창 오이바 포츠 마야도 하피 하레가 비비르파 스콜러싱 오처 라리가 시기 오자싱다 이까이푼다고 우체내베기 더러모두 락지게. Now I'm heading over to Vedasri Mayangbam and Niharika Sharma for conducting the program of present facilitation of authors and special invitees. Thank you, Mr. Gogo. Good afternoon. We would like to start a felicitation of the author and special invitees by paying tribute to three very prominent writers at the outset: Sri Laishram Virendra Kumar, Sri Elangam Nilakanta Singh, and Sri Lemapopam Damodar Singh. They are no more with us, but their contribution to Manipuri culture is immense. We would like to call upon a family member to receive the memento. I request our Honorable Chief Guest, Sri M. Joy Singh, to hand over the memento to the author. Sir, please. Firstly, Sri Laishram Virendra Kumar, Sri Elangam Nilakanta Singh. next Sri Lemapopam Damodar Singh, Sri Bachaspati Mayum Sanamacha Sarma, Welfare Association and Looking After. Next, may I call upon Sri Mayambam Ase Kumar Singh to come up on the stage and receive the memento advance. He is also a recipient of the Yunang Magol Singh Memorial Award for his remarkable contribution. Kumari Yengkhom Ramabai to come up on the stage and receive the memento. She has also dedicated her service towards various projects of All India Radio, Imphal and DDK Imphal as an actor and director. Thank you, ma'am. Next, I would like to call upon Sri Buddha Chingtham to come up on the stage and receive the memento. In theatre on occasions of Central Sangeet Natak Academy Golden Jubilee Celebration 2003. Next, may I call upon Sri Soibam Indakumar to come up on the stage and receive the memento. He has also published 3 books of translation and a novel. He is also a critic and services as a judge in theatre and Sumang Lila festivals sponsored by Manipur State Kala Academy. At present, he is working as a columnist for Pianapa. Sri Nongthongbam Premchand to come up on the stage and receive the memento. Next, may I call upon Sri Lampungnapam Jayantakumar. Sri Mayangbam Dilip to come up on the stage and receive the memento. Next, may I call upon Sri Mangkumbani Mongsawa to come up on the stage and receive the memento. Next, may I call upon Srimati Salam Santibala Devi to come up on the stage and receive the memento. Sri Laurembam Kiswajit Singh, Sri Laurembam Kiswajit Singh. Sri Yumnam Sadananda Singh to come up on the stage and receive the memento. Sri Haikruzam Mahesh Maitai.
Last but not the least, may I call upon Sri Yangkhomen Sawa to come up on the stage and receive the memento. Thank you, sir. We are special invitees who have contributed to make this function a success. Firstly, may I call upon Dr. Takhil Mayum Suniti Balachanu to come up on the stage and receive the memento. Sri A.K. Bharat to come up on the stage and receive the memento. Sri A.C. Netraji. Sri Rajendra Singh to come up on the stage and receive the memento. Next, may I call upon C. Sri Langtoy Mesnam to come up on the stage and receive the memento. May I call upon Sri T. Mangi Singh to come up on the stage and receive the memento. Thank you, sir. May I call upon Sri W. Robin to come up on the stage and receive the memento. May I call upon Kumari Mayangnabam Merinda, daughter of Mayangnabam Gaurachandra Singh, to come up on the stage and receive the memento. May I call upon Sri Haikuruza Mahesh Matai to come up on the stage and receive the memento. Appa, one of the great poets of Pena Loisang, he worked on ritual tradition of Pena as an ongoing process. Thank you, everyone. I would like to hand over the next proceeding to Mr. Gogo. Ngasi August ki tangkul dimana sida in anthropology Manipur culture ki thorma sida maya tangkul daleksin biriba ni mana panjarabada M Joy Singha as officer apamda kai kumbu sari thagat sari si yawi bagidamta mathanga gai Bibilas dance Manipur dance Jorla Manipur dance academy ki director Abiriba ai Ishawo ai nang kai kumbu sai women Kambu Sari Matanga Mang the Linkshin Biriba Linkshin Biribi Shangnai the Beach Shangnai the Bapal of Kimapanda Amamam Toina Ming Panjadra Basu Pulak Poina I Kai Kumda Pusavan Bhakti Kachari Mayampuna Pumapanda Nashi Ay Maru Maya Magi Kumar si ay yamna kuire tina chalega culture yam thawa yauba doctor ki thabak su kuina to wiba adinga sai tak pi gare Italy da kali kali bafum yam chattana koi si thamari mangha koi dina koi arangongi jaloken thangi kali ki toraga dam inner jarpa ada aigi yumda artist mayam
ꯍꯧꯈ꯭ꯔꯕ ꯒꯨꯔꯨ ꯃꯌꯥꯝ ꯀꯜꯆꯔꯁꯤꯗ ꯊꯋꯥꯏ ꯀꯠꯄꯤꯈ꯭ꯔꯕ ꯀꯠꯄꯤꯈ꯭ꯔꯕꯤ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯑꯩꯅ ꯉꯝꯖꯕ ꯋꯥꯁꯨ ꯈꯔꯪ ꯂꯩ ꯃꯅꯥ ꯑꯃꯇꯪ ꯏꯁꯤꯡ ꯈꯨꯖꯣꯛ ꯑꯃꯇꯪ ꯀꯠꯆꯕꯗ ꯂꯣꯏꯅ ꯕꯤꯔꯛꯄ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯑꯩꯈꯣꯏ ꯀꯨꯃꯥꯔꯁꯤ ꯑꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏꯁꯤꯗ ꯐꯥꯎꯔꯛꯏꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥꯏꯕꯨꯡꯉꯣ ꯑꯅꯟꯗ ꯃꯣꯍꯟ ꯃꯣꯏꯒꯤ ꯕ꯭ꯂꯗ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯧꯁꯤꯟꯅꯕ ꯅꯠꯇꯕ ꯃꯌꯥꯝ ꯀꯜꯆꯔꯁꯤ ꯀꯃꯥꯏꯅ ꯇꯧꯔ ꯐꯅꯤ ꯂꯩꯕꯥꯛꯁꯤ ꯀꯃꯥꯏꯅ ꯇꯧꯔ ꯏꯪꯅꯤ ꯀꯜꯆꯔ ꯃꯌꯥꯝꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯌꯣꯛꯈꯠꯀꯅꯤ ꯃꯤꯑꯣꯏꯕꯒꯤ ꯅꯥꯜ ꯀꯜꯆꯔꯁꯤ ꯅꯠꯇ꯭ꯔꯗꯤ ꯁꯥꯟꯇꯤ ꯐꯪꯗꯦ ꯐꯖꯕ ꯂꯤꯆꯠ ꯑꯣꯏꯗꯦ ꯍꯥꯏꯕꯅꯆꯤꯡꯕ ꯃꯥꯏ ꯋꯥꯈꯜꯗ ꯆꯥꯎꯈ꯭ꯔꯕ ꯑꯩꯅ ꯍꯥꯏꯕꯁꯤ ꯈꯤꯖꯤꯛꯇꯅꯤ ꯃꯁꯤ ꯀꯠꯊꯣꯛꯑꯒ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯥꯅ ꯍꯣꯠꯅꯕꯤꯔꯤꯕꯁꯤ ꯁꯤꯒꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯊꯪ ꯃꯥꯅ ꯈꯟꯕꯤꯔꯤꯕ ꯊꯕꯛꯁꯤ ꯄꯥꯡꯊꯣꯛꯄꯤꯔꯛꯅꯕ पुनः सेवा मपु ईश्वर परम कृष्ण सच्चिदानंद विग्रह अनादिरादि गोविंद सर्वकार कार्यम पुनः योपीबा स्थापीबा पोप शिव नाइद्रबा अदंबा ईश्वर पुनमकी मरुबा मपोइबा अदु मफमदा आई मरुसिना खंजरिबसी खरा पुंसी नुक्सान हंदीबा adana mana khanjiri basi imaleba kini myoiba punu kini jiwa pan punu kini phanana ba masibu manna nei nerabadi sina aduni ba leitraba sam mana na ugoda ba culture si basa khangadi simana mana khanjiri basi bu mangwala pibina ba kari haide mana tawjiri basi aina haisi kizitani माना खन्ब वाखन्ना याम चावना खन्बीबा आई मरुपनी अदुना मतम खुदिमुक्ता असुब थबक सिबाना लेरिंगिदा मयामगी ओइबा पुनमक्षी माना खरि पांथोक अनबीबा हाइना आई ईश्वरी मपुदा अमोहना ब्रह्मानंदं परमसुखदं केवलं ज्ञानमूर्ति द्वंद्वातीतं गगन सदृशं तत्त्वमस्याद्वैक्यं एकं नित्यं विमल वचनं सद्बुद्धि साक्षिभूतं भावातीतं त्रिगुणरहितं सद्गुरुतं नमामि ईश्वरदी अमभक्तनि द्रामानि मानसानिरिप्ति राधा कृष्ण द्रामानि पनवक्षी ईश्वर जी महादेव कलिदरबा माई छायल ngakteने na tarpi gulai gurusina duna mi punmokshi amatani haibase man ma pam insang chaning bodu insang ide magaktani kanana apaba thongani kana phataba thongani swaina nagi ishwar shamakatani na ashapsina ai barusina ningjerabsi thunganbi wa thamoi seng na ina ishwar bhamda igi mapu areba ishwar maphamda aina anna an pratha thai mate khari hajar mayam pun mafam lai amu an bhakti kachari adu mathang asidi kugi chief guest na asigi thorom asigi matang da waro thamina bagi damakta noruk na hangachari asigi an anthology of Manipuri culture haina tholba larik phongba larik asibo release tawba saktakiba sigumba thorum president wena lengsin biriba kai khumnajriba yi naw dumo Sri P Vilas Singh director Jawaharlal Nehru Manipur Dance Academy loinena guest honorary form lang lengsin biriba Dr. Layampukum Lakpati Singh Guru Han Sankirtan Jain Manipur Dance Academy loinena mang lengsin biriba Allaman Lai Guru Sishan aduga culture bu yamna yokhat piba aduga culture bu pambiba artist sing aduga tawang different workshop life tagi lengbi bu pulamu ko na khurumjari kai khurjur chari sigi sumathakta akhoi press amadi electronics media gi sina pulum kusu amukana khurumjari yamna akhoi
ꯉꯁꯥꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯜꯆꯔꯒꯤ ꯂꯝꯗ ꯌꯥꯝꯅ ꯈꯪ-ꯍꯩꯔꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯁꯤꯗ ꯌꯥꯎꯕꯤꯔꯤ, ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯌꯥꯝꯅ ꯈꯪꯉꯒ ꯍꯥꯏꯖꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯃꯣꯠꯇ ꯀꯜꯆꯔꯁꯤ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯦꯅꯤ ꯀꯝꯃꯨꯅꯤꯇꯤ ꯑꯃꯒꯤ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏ ꯖꯥꯇꯤ ꯑꯃꯒꯤ ꯃꯗꯨꯒꯤ ꯋꯦ ꯑꯣꯐ ꯂꯥꯏꯐꯅꯤ ꯍꯥꯏꯅ ꯑꯍꯥꯟꯕꯗ ꯊꯝꯖꯒꯦ꯫ ꯃꯔꯝꯗꯤ ꯃꯁꯤꯗ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯄꯣꯛꯄꯗꯒꯤ ꯁꯤꯕ ꯐꯥꯎꯕꯗ ꯑꯩꯈꯣꯏꯗ ꯌꯥꯎꯔꯤꯕꯁꯤ ꯀꯜꯆꯔ ꯉꯥꯛꯇꯅꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯍ꯭ꯌꯨꯃꯦꯟ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏ ꯀꯜꯆꯔꯁꯤ ꯂꯩꯔꯛꯑꯕꯅꯤ꯫ ꯑꯗꯨꯅ ꯁꯣꯁꯤꯌꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃꯅꯤ ꯀꯜꯆꯔꯁꯤ꯫ ꯑꯩꯈꯣই ꯑꯉꯥꯡ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗꯒꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯖꯒꯣꯏ ꯇꯝꯗ꯭ꯔꯤꯉꯩꯗ ꯉꯁꯥꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯗꯤ ꯇꯥꯗꯤꯡ ꯁꯥꯔꯣ ꯍꯥꯏꯕꯗ ꯃꯁꯥꯗ ꯃꯈꯨꯠ ꯂꯦꯡꯕꯒꯤ ꯃꯥꯒꯤ ꯏꯟꯕꯣꯔꯟ ꯑꯣꯏꯅ ꯌꯥꯎꯖꯔꯛꯄꯒꯤ ꯒꯨꯟ ꯑꯃ ꯆꯦꯜꯂꯤꯕ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯐꯨꯗ ꯍꯦꯕꯤꯠ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯠꯅꯂꯣꯟ ꯃꯌꯥꯝꯁꯤꯡꯁꯤ ꯁꯤꯁꯨ ꯑꯩꯈꯣꯏ ꯀꯜꯆꯔ ꯑꯃꯅꯤ꯫ ꯀꯜꯆꯔꯁꯤꯅ ꯑꯩꯈꯣই ꯈꯨꯗꯤꯡꯃꯛꯄꯨ ꯕꯥꯏꯟꯗꯤꯡ ꯑꯃ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯤ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯕ, ꯑꯃꯅ ꯑꯃꯕꯨ ꯕꯦꯕꯥꯔ ꯇꯧꯕ, ꯑꯃꯅ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯍꯥꯏꯁꯤ ꯀꯜꯆꯔ ꯇꯧꯔꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯂꯩꯔꯒꯗꯤ ꯃꯤꯒꯤ ꯐꯠꯇꯕ ꯑꯝꯇ ꯇꯧꯔꯣꯏ ꯍꯥꯏꯅꯁꯨ ꯊꯝꯖꯒꯦ꯫ ꯑꯗꯨꯒ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯥꯏꯗ ꯂꯩ ꯑꯃ ꯀꯠꯄ ꯃꯇꯝꯗ ꯂꯩ ꯃꯁꯛ ꯐꯖꯕ, ꯃꯆꯨ ꯐꯖꯕ ꯃꯌꯥꯝ ꯀꯠꯂꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯎꯕꯗ ꯃꯅꯝ ꯆꯦꯟꯗꯕ ꯂꯩ ꯌꯥꯝ ꯀꯠꯂꯤ꯫ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣই ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯕ ꯑꯃꯗ ꯃꯁꯥꯒꯤ ꯃꯖꯥꯇꯤꯕꯨ ꯅꯨꯡꯁꯤꯕ ꯄꯣꯛꯇ꯭ꯔꯕ, ꯃꯁꯥꯒꯤ ꯀꯜꯆꯔꯁꯤꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯒꯗꯤ ꯉꯁꯥꯏꯒꯤ ꯂꯩꯅꯝ ꯆꯦꯟꯗꯕ ꯑꯗꯨꯒꯨꯝꯕ ꯂꯩꯒ ꯄꯥꯡꯈꯛꯅꯦꯅ ꯑꯩ ꯊꯝꯖꯒꯦ꯫ ꯃꯔꯝꯗꯤ ꯑꯩꯈꯣই ꯈꯨꯗꯤꯡꯃꯛꯀꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣই ꯀꯜꯆꯔꯁꯤꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛ ꯁꯦꯜꯂꯒ ꯑꯩꯈꯣꯏꯕꯨ ꯃꯥꯏꯑꯣꯟ ꯑꯃꯗ ꯐꯠꯇꯕꯗ ꯄꯨꯒꯗꯧꯕ ꯄꯨꯝꯅꯃꯛꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯃꯗꯨꯅ ꯕꯥꯏꯟꯗꯤꯡ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯤ ꯑꯩꯒꯤ ꯂꯝꯕꯤꯗꯨꯗ ꯆꯨꯝꯅ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣই ꯏꯁꯥꯕꯨ ꯃꯁꯛ ꯇꯥꯛꯆꯕ ꯃꯇꯝꯗ ꯑꯩ ꯀꯔꯝꯕ ꯖꯥꯇꯤꯅꯣ, ꯀꯔꯤ ꯙꯔꯃ ꯆꯠꯂꯤ, ꯀꯔꯤ ꯂꯝꯗꯒꯤꯅꯣ, ꯑꯗꯨꯅ ꯑꯩꯈꯣই ꯔꯤꯖꯟ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯥꯁ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ, ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯤ, ꯁꯤ ꯃꯌꯥꯝꯁꯤ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩꯅ ꯃꯗꯨꯒꯤ ꯆꯠꯅꯕꯤ ꯍꯧꯅ ꯂꯣꯟꯆꯠ ꯃꯌꯥꯝꯗꯨ ꯈꯪꯅ ꯆꯠꯇ꯭ꯔꯒꯗꯤ ꯃꯗꯨ ꯑꯩꯅ ꯃꯁꯛ ꯇꯥꯛꯎꯕꯗ ꯑꯩꯕꯨ ꯃꯤꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯃꯁꯛ ꯈꯪꯗꯕꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ꯫ ꯉꯁꯤ ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯄꯥꯎꯗꯝꯖꯅꯤꯡꯕꯗꯤ ꯑꯩꯈꯣই ꯏꯁꯥꯒꯤ ꯀꯜꯆꯔ ꯉꯥꯛꯅ ꯆꯠꯅꯅꯕ ꯍꯣꯠꯅꯕꯗ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯅꯕ ꯍꯣꯠꯅꯕꯒꯤ ꯑꯆꯧꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯍꯜꯂꯒ ꯑꯩꯈꯣই ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣই ꯄꯨꯝꯅꯃꯛ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯊꯝꯕ ꯁ꯭ꯋꯥꯏꯗ ꯊꯝꯖꯔꯤ꯫ ꯃꯊꯪ ꯑꯁꯤꯗꯤ ꯑꯩꯈꯣই ꯄ꯭ꯔꯁꯤꯗꯦꯟꯁꯤꯌꯦꯜ ꯁ꯭ꯄꯤꯆ ꯄꯤꯕꯤꯅꯕ ꯍꯪꯒꯠꯆꯔꯤ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯂꯝꯗꯝꯁꯤꯕ ꯀꯣꯟꯕꯤꯔꯤꯕ ꯏꯁꯣꯔꯕꯨ ꯏꯀꯣꯛꯄꯨꯛꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯦꯟ ꯑꯦꯟꯊ꯭ꯔꯣꯂꯣꯖꯤ ꯑꯣꯐ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔ ꯂꯥꯏꯔꯤꯛ ꯐꯣꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯗꯥꯏꯁꯇ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯑꯦꯝ ꯖꯣꯏ IAS ꯀꯃꯤꯁꯅꯔꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯖꯥ ꯗꯥꯛꯇꯔ ꯂꯩꯃꯄꯣꯛꯄꯝ ꯂꯥꯛꯄꯇꯤ ꯁꯪꯒꯤꯠ ꯅꯥꯇꯛ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗꯤ, ꯑꯗꯨꯒ ꯖꯦꯟ ꯃꯅꯤꯄꯨꯔ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯒꯤ ꯒꯨꯔꯨ ꯑꯍꯜ ꯑꯣꯏꯕꯤꯔꯤꯕꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯏꯕ ꯑꯏꯕꯤ ꯗꯥꯏꯔꯦꯛꯇꯔꯁꯤꯡ, ꯐꯤꯂꯝꯒꯤ, ꯗ꯭ꯔꯃꯥꯒꯤ ꯄꯨꯝꯅꯃꯛꯄꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯍꯥꯟꯅꯒꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯃꯤꯅꯤꯁꯇꯔ, ꯑꯗꯨꯒ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯤꯔꯝꯃꯕ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯂꯥꯄꯣꯛꯂꯥꯛꯄꯝ ꯖꯌꯦꯟꯗ꯭ꯔ ꯀꯨꯃꯥꯔꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯀꯣꯚꯔꯦꯖ ꯇꯧꯒꯅꯦꯅ ꯂꯦꯡꯕꯤꯔꯛꯏꯕ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯗꯤꯌꯥ ꯑꯃꯗꯤ ꯄ꯭ꯔꯤꯟꯠ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯃꯒꯨꯟ ꯂꯩꯔꯕ ꯔꯥꯏꯇꯔ ꯀꯨꯟꯅ ꯑꯩꯈꯣꯏꯒꯤ ꯏꯕꯤꯕ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯀꯜ 25 ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯀꯔꯤꯒꯨꯝꯕ
ꯃꯥꯒꯤ ꯁꯤꯟꯐꯝꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯐꯥꯎꯔꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯃꯃꯜ ꯂꯩꯔꯕ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔꯁꯤꯡꯁꯤꯅ ꯁꯤꯒꯨꯝꯕ ꯑꯣꯖꯥꯅ ꯈꯣꯝꯖꯤꯜꯂꯀꯥꯟꯗ ꯐꯣꯡꯕ ꯂꯥꯏꯔꯤꯛ ꯐꯣꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯕు ꯄ꯭ꯔꯤꯁꯥꯏꯠ ꯇꯧꯅꯕ ꯍꯥꯏꯔꯛꯄꯗ ꯑꯩꯗꯤ ꯑꯣꯖꯥ ꯑꯩꯒꯨꯝꯕꯅ ꯁꯤꯒꯨꯝꯂꯕ ꯃꯃꯜ ꯌꯥꯝꯂꯕ ꯔꯥꯏꯇꯔꯁꯤꯡꯁꯤꯅ ꯗꯥꯏꯔꯦꯛꯇꯔꯁꯤꯡꯁꯤꯅ ꯏꯔꯛꯄ ꯃꯇꯝꯁꯤꯗ ꯑꯣꯖꯥꯅ ꯐꯣꯡꯕꯤꯒꯗꯧꯔꯤꯕ ꯂꯥꯏꯔꯤꯛꯁꯦ ꯁꯤ ꯑꯩꯗꯤ ꯇꯁꯦꯡꯅ ꯄ꯭ꯔꯤꯁꯥꯏꯠ ꯇꯧꯕꯗ ꯑꯩꯗꯤ ꯃꯇꯤꯛ ꯆꯥꯖꯗꯦ ꯄꯥꯕꯨꯡ ꯑꯩꯗꯤ ꯑꯣꯏꯖꯔꯣꯏꯒꯦ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯄꯥꯕꯨꯡꯅ ꯕꯤꯂꯥꯁ ꯅꯪ ꯑꯣꯏꯌꯨ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯇꯁꯦꯡꯅ आर्टिस्ट होना हौजरपनीना आर्टिस्ट ओइजरी अदुना सिगुमलबा आर्ट की ओइबा मतांगसिदा इबिरपसिंगसिदा आइसु असिदि आइसु ओइबा फबरा हाइना खंजदना आइसु हाइबा असिगी प्रिसाइड तौबसे इसाना याना लौजबनी अदुगा ngasi अखोइगी मणिपुरदा थोइबा थौदोकसिंग असि तसेंगना इसागी कल्चर से मांगसिलपदगिनि हाइबा वाफमदु ए मयामदा थमजगे अदुगा मरुओइना ngasi आइबा आइबिसिंगा आर्टिस्टसिंगा लैनबा मरी से कदाई फाउबदा यामना मरी लेनगे हाइबा वाफमदु आई पॉइंट अमनि दंग थमजगे तसेंगना जेन मणिपुर डांस एकेडमी से अखोइ 1954 दगी हौरा काना अखोइ मणिपुर कल्चर से योखटनबा सुम मथंग मथंग लाक्सबनी मसिदा अखोइगी मसिदा अखोइ जेन डांस एकेडमी दा अखोइगी गुरु की सेक्शन हाइबा मगा प्रोडक्शन यूनिट सेक्शन हाइबा मगा एडमिनिस्ट्रेशन सेक्शन हाइबा मगा ग्रुप अहम लेजे अदुगा गुरु सेक्शन सिना अखोइगी हौरइबा अंगांग सिंगसिना अखोइगी इपाइपुना थंबिरमबा कल्चर सिंगसे ताकपीबा अदुगा प्रोडक्शन यूनिट हाइबसिना अखोइगी तमुरिबा सिंग असे मुक मपानदगी लाकपा अदुगा अखोइगी बेलेदा अखोइगी बेले से हानदी अखोइ बेले बेले हारमे अदु हुजिके अखोइ डांस ड्रामा हाइदना ओंथोक्तना अखोइसी सिजिनजरे अदुना सिदैसिदा आई बसिंग हाइबदी अखोइना कैबुल लमजाओ हाइदना अखोइगी यामना ममिंग लैरबा अखोइ इंटरनेशनल की मना फंगरबा अखोइ जेन डांस एकेडमी की प्रोडक्शन अमा लेजे मियाम पुनमसु हेना खंबिरममनी हाइदिबा फावरबा कैबुल लमजाओ हाइबा डांस ड्रामा से कनाना इबिरमी हाइबा मतमदा लैगिद्रबा इमासी बिनोदिनीना इबिरंबा स्क्रिप्ट ने इमासी बिनोदिनीना हाइदिबा कैबुल लमजाओगी फजग्रबा वारी नुंसीग्रबा वारी अदुगा अखोइगी वाइल्ड लाइफ पुसु कन्ननबगी फजबा थीम अमका बोथोना इबिरमना मरम ओइरकांदा अखोइ जेन डांस एकेडमी ने अखोइगी कैबुल लमजाओ सि इंटरनेशनल की मना फंगजबा ngamiबदुनि आइना मयामदा थमजनिंगिबसि मरमदी हाइरिबा राइटर इमासी सिना मै फजना इबिरम कांदा अखोइगी प्रोडक्शन सि फजरिबनेबा राइटर तुना वाखलोल दु पुथोकबिरा कांदा अखोइगी कोरियोग्राफर ना पुथोक कांदा अखोइ फाउजरिबनेबा अदुना आइना अखोइना ngasi आइना हाइजनिंगबदी राइटर सिंगसिना अखोइगी जगोइ बुसु कल्चर बुसु नुंसीदे हाइबनते हेना नुंसीबियु मरमदी हुजिक अखोइना फाउजख्रिबदु राइटर सिंगसिना पुखटपिरमगा फाउबनी अदुना ममांगदा तौबिरिबा हुजिक नट संग्रितन हाइबजे अखोइना मियाम ममांगदा यामना चावखले हाइबगी वानी अइना सही अहुम से अइना लोइना जरपसे संग्रितन से 1987 दगी आइसे जेन डांस एकेडमी दा माहि तमजरपनी दुदगी उरगा लाकपा संग्रितन मतमदुदा तौरमदुगा हुजिक लौरिबा संग्रितन की क्लास तौरिबा मोंगसिगा यामना खेनबा उरकपा अदुना मतममदा तौरमबा नट संग्रितन दुगा हुजिक लैरिबा नट संग्रितन अनिसिगी खेनबगी मरमदा अदुगा व्हाट इज मणिपुरी डांस अदुगा जगोइगा थांगतागा लैनबा मरी चोलोंगा जगोइगा लैनबा मरी जगोइगा थांगतागा लैनबा मरी हाइरिबा सिंगसे अखोइ आर्टिस्ट सिंगना अखोइना लांबा फंगदबा पोसक कयामखक यावरिबा अदुबु अइबा अइबि सिंगी वाखलदा अहल लमन सिंगना थेंगनबिरकपा थाइना उबिहौबा वारी मयामदुगा ngasi थोइबा नट संग्रितन की फिबम सिदा खेनबा थाइना मतममदा ओजागुरु की मयुमदा चतना खलमदना ओजाबु व्यवहार तौदना मखोंग सोक्तना खोइरमबा मखोलमबा अदुगुम मयाम अमा लैरमबा अदुगा हौजिकी मतम सिदा नट संग्रितन तौरिबा आंगांसिंगसि लोइनमक तौबदि नते मरमदी हौजिकानगी उबसिंगसे इसै चलनबा ओजागुमदुदा तमनिंगबगुमबा अदुगी लंबीदा थेंगनागा एमीना उगिनीगुमबा होय खोइरमदबगुमबा सुगुमबा पोसकसिंगसे अखोइगी ओजागुरुसिंग अखोइगी राइटरसिंगसिना मयेक सेंगना इबिबमसु चंगेबा मरमदी
ꯍꯧꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯒꯤ ꯆꯠꯅꯕꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯏꯕꯤꯔꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅ ꯈꯪꯍꯧꯗꯣꯏꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒ ꯏꯟꯈꯠꯂꯛꯏꯕ ꯑꯩꯈꯣꯏ ꯖꯦꯟ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯗ ꯇꯧꯖꯔꯤꯕꯁꯤ ꯇꯁꯦꯡꯅ ꯃꯍꯩ ꯇꯝꯒꯦ ꯍꯥꯏꯗꯅ ꯈꯔ ꯑꯃꯅ ꯑꯃꯨꯛ ꯃꯊꯃꯣꯏ ꯁꯦꯡꯅ ꯃꯃꯥ ꯃꯄꯥꯅ ꯇꯝꯕꯤꯔꯒ ꯂꯥꯛꯄ ꯌꯥꯎꯔꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯖꯒꯣꯏ ꯇꯧꯔꯒ ꯇꯣꯂꯣꯞ ꯆꯥꯏ ꯐꯣꯔꯦꯟ ꯆꯠꯂꯤ ꯍꯥꯏꯕꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯈꯦꯠꯅꯕ ꯌꯥꯝꯅ ꯂꯥꯛꯄ ꯃꯇꯝ ꯑꯃꯗꯅ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯖꯦꯟ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤ ꯁꯤ ꯆꯪꯕ ꯃꯇꯝꯗ ꯅꯨꯡꯊꯤꯟ ꯄꯨꯡ 12ꯗꯒꯤ ꯈꯤꯡꯕꯁꯤꯅ ꯄꯨꯡ 4:30 5ꯐꯥꯎꯁꯦ ꯀꯣꯔꯇꯥꯟ ꯃꯈꯣꯟ ꯄꯨꯡꯒꯤ ꯃꯈꯣꯟꯁꯤ ꯇꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯗ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯑꯃ ꯐꯥꯎꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯁꯪꯀ꯭ꯔꯤꯇꯟꯒꯤ ꯀ꯭ꯂꯥꯁꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯟꯊꯩꯌꯦꯕ ꯃꯁꯤ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯅꯁꯨ ꯍꯥꯏ ꯂꯤꯚꯤꯡ ꯑꯥꯔꯠꯅꯦꯁꯨ ꯍꯥꯏꯕꯤꯔꯝꯃꯤ ꯃꯔꯝꯗꯤ ꯃꯣꯏꯁꯤ ꯑꯍꯤꯡꯕ ꯑꯩꯈꯣꯏꯒꯤ आर्ट मखल अमनेना मरमदी तसेंगना मखोइजे हजिक संक्रितन तौबसिंगसिदि पैसा थोए अस्टीम चलुरसु फिरुएम चलुरसु सोरारम चलुरसु मोइ पैसा थोएबा पैसा थोइबा आर्ट से करिगिनो ngasiसे याम सिधरइसे पैसा थोक्तबा जगोइ तौबा थांगता तौबसिगी क्लास सिना अखोइ म्यूजिक क्लास अमदा फाउंडेशन दा डिप्लोमा दा मी चामगी मथक्ता लयेबा थांगतागी मसिं अदुगी मतिक हेंगलगा लाय जगोई जी अदुगी मतिक हेले अदु जगोई दी सही मगी मनुंगा फंक्शन अमदा पैसा खरा फंगजबा नत्रगा फेस्टिवल अमखा यावजबा खतनेबा अदुगा नत संक्रितन दी युमदोंग खुदिंगदा अखोइगी मियोइबगी चलिबा हिंगबा पुंसीसिदा नुक्तिगी थेंगनरिबसिदा अखोइ कर्म खुदिमक्ता अखोइगी पैसा से थोएबा अदुगा अदुगी मतिक अखोइगी संक्रितन की चांग से सिधरे अदुना आइना आइबा आइबिसिंग मसि लाइबा ओजा गुरुसिंग अखोइबु तापि तंबिबो ओजासिंगसिगी मफमदा अखोइना हाइजनिंगबदी इबीबा मतमदा अखोइगी जगोइगी लारिकसिंगसे अखोइ खरदि लैरे अदुगा मसिदा अखोइ जगोइगा लैनबा थांगतागा लैनबा मरी पुंगा थांगा लैनबा मरी चोलोंगा ड्रामागा लैनबा मरी थाइना इपाइबुसिंगदा मोइरांग पर्वदा तोरमदुगा संक्रितनगी खेनरंबा खोंजोम पर्वगा तौरिबा मतममदा तोरम खोंजोम पर्वदुगा अखोइ हुजिक उरिबा खोंजोम पर्वसिगा चानरिब्रा पेनागी फमसक्ता तोरम लेपसक्ता तोरम हुजिक मतमदा तौरिबिसिगा चानरिब्रा हाइबदी तसेंगना ओजासिंगना ngasi लेंबिरेबो ओजासिंगसिदा आइना हाइजरिंगबदा मरुइना थमोइदगी हाइजरिबदी अखोइ ओजासिंगसिना अखोइगी हाना इबीबदुदगी हेना अखोइगी लैरिबा जगोइगी इसैगी तौरिबा मयामसिदा हेना खितंग पुनिंग सिंसिनबिउ हाइबा आइ वाफमदु मयामदा अपील तौजबनी अदुगा ngasiगी अखोइगी पबुंग अखे कुमारना अखोइगी ओजा आइबा आइबी कुन इबा अदुगुंबा आर्टिकल 15 सिदा अखोइ मयामसिदा इंग्लिश की ओइबा अखोइगी मैतेरोंदा बेंगोली मेक्ता लेरंबा पोसक्सिंदो मु इंग्लिश ता ओंथोक्तना अखोइगी मपानदा लैबा मपानदगी खंगनिंगदना लाकपा मीसिंगी अखोइगी यामना चावरबा मतेंग अमसु ओइबा अदुगा तसेंगना लारिक फोंबा हाइबसि अखोइ यामना अवाबगी मसाबनी ngasi अखोइना कल्चर तौबा मी खरा खतना लारिक इजब खरा खतना सपोर्ट तौबा नतना अखोइगी इंखलैबा आंगांगसिंगसिना अखोइगी सुगुंबा लारिकसि पाबगी चांगसु यामना वाली अदुबु मसी पाबुंगना सुगुंबा ममल यामलाबा लारिक अमा फोंबीबदना अदुगा पाबुंगसि आइना ममांगदा थेंगनजबदा ngasiगी सही 35 कुनगी ममांगदा अखोइगी परफॉर्मिंग आर्ट ना अखोइ खुराइगी इंस्टीट्यूशन अमदा पाबुंगना अखोइगी इबीखिबा हियांग अथौबा हाइना अखोइगी डांस ड्रामा अखोइ बेले अमा तौबीखि इबीखिबा मतमदुदा मदुगी कोरियोग्राफर से अखोइ लैखिद्रबा ओजा डब्ल्यू लोकेंद्रजीतना तौबीरमे मतमदुदा हियांग अथौबसे पाबुंगना इगिबा स्क्रिप्ट सिदा तौबीखि मतमसिदा पाबुंगसिना सिनफमदी अतोपा डॉक्टर की लंबीदा प्रोफेसर रोमदगी नाकल अमदा लाकांदा अदुगा अखोइगी मणिपुर कल्चर सिदा पाबुंगना अदुगी मतिक थवाय यावना तौजखिबदु उरुराकांदा ngasi somu अखोइ पाबुंगना मागी सिनफमदुदा नतना अखोइ मणिपुर कल्चर सिदा थवाय यावना लारिक फोंबीदना अदु मतुंगदसु अमु सुगुमलबा ममल यामलबा लारिक क्या अमा फोंबीगनी ताबदाई हाइनिंगाइ लेतना आइगी थमोइदगी थागचरी हाइबा वाफम सितमदुरगा इ मयामदगी खुरमजरी थागचरी असिदी कोइ प्रेसिडेंट ना ममल यामलबा दुगा हुजि हुजि हक्थेना थेंगनरिबा कोइगी कल्चर की ट्रेडिशन मु ओरिबा मसैसिदा मरोइना संगीतन की मतंगदा खजितंग कोइ पुनिंगदा जिंगजबा कदिनो सातमयाम लाक्तिबा खोतेबा हाइमु चिंबा मसे कोइगी आई अपील शाम नुसी आइदि कोइ आई बसिंगदा इबा हिबसिंगदा
ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯈꯔ ꯃꯦꯁꯦꯖ ꯑꯣꯏꯅ ꯃꯌꯥꯝꯗ ꯈꯪꯅꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯩꯈꯣꯏꯒꯤ ꯇꯧꯍꯟꯅꯤꯡꯕꯒꯤ ꯑꯄꯤꯜ ꯑꯃ ꯊꯝꯕꯤꯅꯕ ꯊꯥꯒꯠꯆꯔꯤ ꯃꯊꯪ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗ ꯑꯣꯐ ꯊꯦꯡꯛꯁ ꯄꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯌꯥꯝꯕ ꯌꯨꯝꯅꯥꯝ ꯒꯨꯅꯦꯁꯣꯔꯕꯨ ꯀꯧꯁꯤꯟꯖꯔꯤ ꯉꯁꯤ ꯑꯥꯒꯁꯠꯀꯤ ꯇꯥꯔꯤꯛ 10 ꯊꯧꯋꯥꯟꯒꯤ 4ꯅꯤ ꯄꯥꯟꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯥꯝꯅ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯍꯥꯛꯀꯤꯗꯤ ꯂꯣꯀꯦꯜ ꯒꯥꯔꯖꯤꯌꯟ ꯍꯥꯏꯖꯕ ꯇꯥꯔꯦ ꯄꯥꯕꯨꯡ ꯃꯌꯥꯝꯕꯝ ꯑꯆꯤꯀꯨꯃꯥꯔꯅ ꯑꯩꯈꯣꯏꯒꯤ ꯑꯦꯟ ꯑꯦꯟꯊ꯭ꯔꯣꯂꯣꯖꯤ ꯑꯣꯐ ꯃꯅꯤꯄꯨꯔ ꯀꯜꯆꯔ ꯍꯥꯏꯕ ꯁꯤꯒꯤ ꯃꯔꯝꯗ ꯂꯥꯏꯔꯤꯛ ꯑꯃ ꯏꯗꯤꯠ ꯇꯧꯕꯤꯗꯨꯅ ꯃꯌꯥꯝꯗ ꯉꯁꯤ ꯂꯥꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯗꯥꯏꯁꯀꯤ ꯂꯩꯇꯦꯡ ꯑꯣꯏꯕꯤꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯁ꯭ꯔꯤ ꯑꯦꯝ ꯖꯣꯏ ꯁꯤꯡ ꯀꯃꯤꯁꯅꯔ ꯑꯥꯔꯠ ꯑꯦꯟड ꯀꯜꯆꯔ ꯒꯣꯔꯃꯦꯟ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯗꯨꯒ ꯂꯣꯏꯅꯅ ꯄꯤ ꯕꯤꯂꯥꯁ ꯁꯤꯡ ꯗꯥꯏꯔꯦꯛꯇꯔ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯃꯅꯤꯄꯨꯔ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯗꯥꯛꯇꯔ ꯂꯩꯃꯄꯣꯛꯐꯝ ꯂꯥꯛꯄꯇꯤ ꯁꯤꯡ ꯒꯨꯔꯨ ꯑꯍꯟ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯃꯅꯤꯄꯨꯔ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯗꯥꯏꯁꯇꯗꯤ ꯃꯌꯥꯝ ꯍꯦꯟꯅ ꯗꯥꯏꯁꯇ ꯐꯝꯃꯤꯁꯤꯡꯁꯤꯁꯨ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯆꯕ ꯍꯦꯟꯅ ꯊꯥꯒꯠꯆꯕ ꯍꯦꯟꯅ ꯐꯣꯡꯗꯣꯛꯄ ꯉꯁꯤꯒꯤ ꯌꯥꯝꯅ ꯃꯆꯪ ꯑꯣꯏꯕ ꯉꯥꯛꯇ ꯃꯥꯡꯗ ꯂꯦꯞꯄꯁꯤꯗ ꯑꯩꯈꯣꯏꯅ ꯋꯥ ꯉꯥꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯁꯨꯝꯕ ꯕꯣꯔꯗ ꯑꯣꯐ ꯊꯦꯡꯛꯁ ꯄꯤꯕꯒꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯄꯥꯈꯠꯅ ꯑꯗꯨꯝ ꯄꯤꯖꯩ ꯃꯔꯝꯗꯤ ꯊꯤꯌꯦꯇꯔꯒꯤ ꯒ꯭ꯔꯨꯞꯇ ꯄꯔꯁꯣꯅꯦलिꯇꯤ ꯂꯩꯔꯕ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯅ ꯊꯜꯂꯕ ꯃꯥꯡꯗ ꯐꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯅ ꯕꯣꯔꯗ ꯑꯣꯐ ꯊꯦꯡꯛꯁ ꯄꯤꯕ ꯀꯥꯏꯁꯦ ꯃꯇꯤꯛ ꯆꯥꯗ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯄꯥꯕꯨꯡꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯂꯦꯡꯉꯛꯇꯅ ꯇꯧꯗꯕ ꯌꯥꯗꯦ ꯈꯟꯕꯤꯔꯀꯥꯟꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯔꯨꯛ ꯌꯥꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯍꯥꯛꯅ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯍꯣꯜ ꯑꯁꯤꯕꯨꯁꯨ ꯄꯥꯕꯨꯡꯅ ꯍꯥꯏꯔꯨꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯇꯅ ꯉꯁꯤꯒꯤ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤ ꯍꯣꯜꯁꯤꯕꯨ ꯄꯥꯏꯕꯤꯔꯤꯕ ꯗꯥꯏꯔꯦꯛꯇꯔꯅ ꯑꯌꯥꯕ ꯄꯤꯕꯤꯗꯅ ꯉꯁꯤ ꯂꯥꯏꯔꯤꯛ ꯉꯁꯤ ꯐꯣꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯌꯥꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯦꯁ ꯑꯦꯟ ꯄ꯭ꯔꯤꯟ ꯃꯦꯗꯤꯌꯥ ꯂꯣꯏꯅꯅ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯅꯝꯕꯗ ꯄ꯭ꯔꯦꯁꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅꯅ ꯃꯅꯨꯡꯗ ꯆꯦꯜꯂꯤꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯔꯣꯌꯦꯜ ꯊꯤꯌꯦꯇꯔꯒꯤ ꯀ꯭ꯂꯕꯀꯤ ꯀꯥꯡꯕꯨ ꯂꯣꯏꯅꯅ ꯊꯤꯌꯦꯇꯔ ꯒ꯭ꯔꯨꯞꯇꯒꯤ ꯁꯪꯁꯊꯥꯟꯁꯤꯡꯗꯒꯤ ꯂꯥꯛꯏꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯒ ꯉꯁꯤꯒꯤ ꯃꯄꯨꯡ ꯐꯥꯍꯟꯕꯒꯤꯗꯃꯛꯇ ꯑꯩꯍꯥꯛꯀꯤ ꯊꯥꯒꯠ ꯋꯥꯍꯩ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯤ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯉꯁꯤꯒꯤ ꯐꯣꯔꯃꯦꯜ ꯐꯪꯁꯟ ꯑꯁꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯈꯣꯏꯅ ꯈꯨꯗꯣꯜ ꯇꯝꯖꯈꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯊꯔ ꯑꯗꯨꯒ ꯁ꯭ꯄꯦꯁꯦꯜ ꯏꯟꯚꯥꯏꯇꯤꯁꯤꯡꯗꯨ ꯁ꯭ꯇꯦꯖꯇ ꯀꯥꯈꯠꯄꯤꯔꯛꯑꯒ ꯑꯩꯈꯣꯏ ꯗꯤꯒꯅꯤꯇꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯐꯣꯇꯣ ꯑꯃꯇꯪ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯑꯩꯈꯣꯏ ꯂꯧꯖꯍꯧꯒꯦ ꯑꯗꯨꯅ ꯑꯃꯨꯛꯇ ꯂꯦꯡꯈꯠꯄꯤꯅꯕ ꯍꯪꯒꯠꯆꯔꯤ